Hello mayam, ngasi yam kuirabagi matungda ngasi evening da ai chai bagan da chatle ko yam nungai weather sizu nong mangli tawre duga evening oirakpana maram oidana sunset su oibagi yam phajai ko da view sai na mayam da adum uchaning bagi tawpam leidabagi adum hafet video matik ama namjabani mayam adum yengba nungai bani yengbiyo chai mana se yam thina manam nungsiye habadi fresh oibado ko maton je thatlaga adum maton je adum cha lonbasu yai adu kanghallaga akoina mana je suru neiraga cha mana sembasu yai adu mayam yengo mayam video se nungaibra natragana nungaitabra habada comment da habiro cha mana se asengba uba kandadi hoi yam thina phajai ko aduga adum film gumba kegumba da uba kanda su henna phajai adu asengba ina chapasina hena isada yam thina nungaiba machu phawali mayam